Maheiroi Nupamacha ama Borakhaoda Hapchillaga Hundoklamle. Mayumdagi tuition chatkibani haiba Maheiroi Nupamacha ama sakhangdaba singna phakhraga Borakhao manungda Hapchillaga Hundoklamle. Amaromda sora loksitpat manaktagi nupagi asiba hakchang ama phangle haire. Chahi nauriba Maheiroi Nupamacha ama phakhraga Hundoklambagi thokdok adu haukiba irai numitta Ukhrul district ki manung chanba Mayotang zone 2 da thokibane. Nupamacha adu Ukhrul district headquarters da laiba KTL higher secondary school da class 4 tamle. Mahak Mayotang zone 2 dagi ne irai numita mahak ko tuition chatpagi lambi dagi masak khangdaba naha mangana faraga pukibani haire. Sakhangdaba sing aduna angang Nupamacha adu bu mi tadaba mafam amada Borakhaoda amagi manungda hapchillaga hundoklamba ne. Laibak phabadagi Maheiroi Nupamacha adu ge punsidi kanbang amaure haire. Ukhrul police station na case ama laukhatuna thokdoktu da senabasing masak khangdoktuna makhoi bu phaganaba kana thiba humbagi thabak chathari haina pawasina makhata na haire. Maraksida chahi nauriba Maheiroi amabu tuition chatpada faraga Borakhaoda hapsinduna hundoklambagi thawong adubu United Association of Recognized School of Manipur na akan bamawongda yaningdaba phongdorokle. Miyoi bagi thawong nataba thabak chathari ba misaksing state government na athuba matamda faduna makoibu matik saba sairak piyo. Angang sing na mahitamba chatpada soida ngamdana ba section thorangsu laukhat piyo haina association asigi general secretary Saikhojam Kipjengi Cherola man haire. Amaromda ngarang ayuk angan bada kaksing police station gi manung chanba Imphal More lambi gi matay sora loksitpat mapada Nupama siraga tarmle. Laikhidrabadu gi maming na Warepam Premjet chahi kun gataruk apok pagimeng Abhiram Kauwe Khongjom Papaldagi ni haire police dagi phangba pauna hai. Ngarang ayuk angan bada asiba hakchang adu Imphal More lambi matay sora loksipat mapadagi phangkibane. Mahak mataw karam na laikhidaba no haiba chapsana khangba ngamdre. Adubu gari na thomlamba oigadra haiba singnaba lay. Misi asiga mari lainana kaksing police na case ama laukhatle. Asiba hakchang adu postmortem examination gidamag Jenims mokta thamli haire. Numit sama da paikhat kiba project sing CM na sangakhre. Chief Minister N. Biren Singhana lusingba BJP gi ani suba government na laukthokkiba numit samani gi action point plan gi makhata tongan ba department singi lupa kote shani ga tarama thoisang na paikhatkiba project kaya ngarang sangakhre amade anoba project kaya amasu paikhanaba urep uyung tamkhre. Eviction horabani na isa na oina hana sidok piro Chief Minister. Ngahan waithaw singda illegal oina yum sajilamba sing eviction tawkhiba do government na ngami haiduna nampuda tawkhiba natte. Court ki procedure ngakna enclosure singda notice issue tawraga chathagiba eviction ne. Haujikti enclosure sing eviction tawba hore khanglabani na isa na oina hana sidok piro haina Chief Minister na phongdokhre. Ngarang paumi singa unaba madam Chief Minister na haiki mahak masamak Chief Minister oina basu miyoi bane. Miyoi ba magi nungairoi daba waga daba du mahak su khange. Government ama oibani na mi khara kaki khanba yaraktaba tanja lae. Khudam oina street vendor oina hingnabani haiduna sorok mayai da phambadi yade. Matam sadana singning khaiba ising chawbana chingba thogliba sida environment save tawba ngamgadra haiduna honabane. Pata saraga pirambasu pairambasu animak maralai. Tasengna yum lairamdaba sing yaurabadi mayum makai sabinaba rehabilitation tawnaba singane. Procedure amada international law da UNOG law da reserve forest thugairaga yum saw part yum saw hairam moy discussion da expert yauna khanabiyo. Tha amarom changna langona chingbada forest ka revenue ga joint survey tawhallibane. Measurement loina tawribane maduda hojik masa na aranba tawriba singdu loina khanglamlagane. Aranba tawriba singdu matam sana hongdo horaga de eviction ase mayok naroidabane. Makhoi gi maraktagi court ta eviction tawbinu hairuba yawe maduda high court na procedure lapses lehendana eviction taw hairakbane. Miyamna lana ugadaba mawongda wakai sandokpigano karigumba makhal amatage aina yadaba Indian Constitution ki mayok ta thabak tawroi. Lieutenant Colonel Kairungba paisa lana sizinabagi chen kiba michel ni RPF. Nambol thangtektagi RPF ke Lieutenant Colonel Irom Ibotombe Elias Kairungba Elias Singkhai chahi yangkhai ga taruk apokpa laikhidraba guno asi party manunggi oiba miyoi singge sel yanthok yansin tawbagi thabak sinaduna laiba miyoi amane. Matam kharagi mamangdagi sinariba thabakta mawong maril tadaba yawrakpadagi thigatpada finance department na kaithakiba marup singda pinaba senpham lupa lakh taraga humdoi lising nifuga mathoi chamnga Irom Kairungba na lana sizinare khanglakpa amasung makha tana thigatpadagi
पार्टी थादोक्तुना सेनखिबा मियोय अमनी हाइना RPF की असिस्टेंट सेक्रेटरी पब्लिसिटी बंकिम न थादोरकपा चेरोल अमना हाइरे चेरोल असिना मखाताना हाइरिबना सिनबा थबक अमता माई पांगना तौबा ngamdaba mabukchel sepa irom ibotombi फवामगुम्बा अमना RPF तकी थोकिबदा चांग तागदबा नते असिगुम्बा मथोंग हुक्तबा पुक्सेल सेंगदबा मियोय अमना यeknabada सरेंडर तौखिबदा RPF न कैदोंगदसु इमा लेबांग निंगतंबगे चांगसिलिबा लांजंग असिदगी निंगनबा तौरोय RPF ते यeknaba ओइरिबा इंडिया लैंगाका मणिपुर की निंगतंबगी वाफम खक्तदा वारी शानबा नतना अतै करिगुम्बा मरम अमतदा वारी शानरोय हाइबसि अचेतपा फिरेपने मथोंग हुक्तबा पार्टी द सनद्रबा मियोय अमना सरेंडर तौबदा मणिपुर लैंगांगना दिल्लीगी मपुना चानबगीदमक यामना माई पाकलबा अमगुम प्रोपेगंडा तौरिबा असि हंथबा थाकी प्रोपेगंडानी हाइरे कोर्ट मियाम थोमजिनख्रे जितेंद्रो की बेल पीखिद्रे सगोलबन कांगाबम लैकाइदगी लैखिद्रबा आरामबम ननावगे इमुंग मनुंगे मियोय सिंग नगारांग उरिपोक चैराप कोर्टा थोमजिनदुना केस असिदा सेनरिबा SI जितेंद्रो बो बेल पीबा यारोय हाइबा खोलाव कया लाउदुना खोंजंग चंगसिनख्रे अमदी कोर्ट की माइकैदगेसु बेल एप्लीकेशन अदु अयाबा पीखिद्रे आरामबम ननावगी इमुंग मनुंग अमदी लैकाइगी मियोयसिंग अदुना सैराब कोर्ट कम्प्लेक्स मनुंगदा लैबा सेशन जज इम्फाल वेस्ट की कोर्ट तमना बेल पीबा यारोय हाइना थोमजिलखे तुंगदा कोर्ट कम्प्लेक्स वांगमदा इंथोरक्तुना उरिपो कांगसुपके लंबीदा मखाताना खोंजंग चंगसिनबगा लोइनना लंबी मतेक अमा ngayak थेंखे अदुबु पुलिस की कांगबुगा खोंजंग चंगसिलिबसिंगा वारी सानरबा मतुंग लंबी थिंगबा दुदी हंदोखे सेशन जज इम्फाल वेस्ट की कोर्ट नसु एक्यूज जितेंद्रो ना थारखिबा बेल एप्लीकेशन अदुबो अयाबा पीखिद्रे कोर्ट पीपीगे माइकैदगी केस असिगे हौजिक ओइरिबा फिबमसिंग असि येंगलगा बेल पीबीगनो लोइनना फोरेंसिक साइंस लैबोरेटरी दा थाखिबा सैंपल सिंग अदुगी रिपोर्ट सु लाक्त्रिबना बेल पीबीदनबा हाइजरखे कोर्ट की माइकैदगी लैखिद्रबा आरामबम ननावगे लोइनबिदा तोंगानबा काउंसिल अमा नेक्सदुना प्रोसिक्यूशन दा मतेंग पांगबा यागनी हाइनसु खंगनखि अमदे मखा ताबा केस असिगी प्रोसीडिंग चथनबा था असिगी कुनगा तरेता मतम लेपखे ngarang changchin ki bakhongjang adu da saruk yakibi amana paumi sing da hai session court ta Jitendro na bail application tharakpagi pau phangbadage mafam asi da thomjilakpane judge na mahakbu bail pi khidaba asi thagatle case asigi achumba wayal phangendriba phauba miyam ki khongjang leptana changchin gane SI Jitendro asi punsi chupa jail da thamgadavane khulai paiba singi sen gi demand da village sip phakre Churachandpur ki Singhat sub division manung da laiba apikpa khun MT Geltamgi Chief Kampu Anpau Apokpa Ngaising Haukiba Thangjanumita Masagi Kundage Kulai Paiba Miyoi Karana Selgi demand the Pakre Haide Mahakti Khazang Village Dage Haujigna Renkai Hills the Laiba Gaukhan Thang Apokpa Kamjalian Kauba Magapunna Thangjanumiki Numidang Pung Nipan Lomta but the Kulai Paiba Sing the Pakivane Miyoi ani Fakiba Miyoi Sing Adu automatic rifle sing pai Makoina Imung Manungi Miyoi Sing da Thogdok Asi report tauba amasung miyam da khangan ba yaroi hainasu ki halamkhe khulai paiba sing aduna demand tauba senpham lupa crore ani ne adubu masi kadai fawba chumbano haiba khangde haina pawgi likhun sing na phongdorok le thogdok asi Singhat police na khangbadage atopa security agency singi matenga loina na paksana thibagi thabak ama chathakre ngarang ayuk pung 8 lom tabada mi phabagi thabak adu da season da boiramba yai haina chingnaba angauba bolero ama henglep subdivision ge manung hanjin ba mapam ama dage phangba ngamkhre gari adu hundoklamlaga mi phaba sing aduna miyoi ani adu jungle manung da pusilamba yai haina thajana re pawgi likhun sing hai khulai paiba mi phaba sing adu nansu group ki kangbuni amasung makhoi ge self style leader khunda yamna toina lakpana khunja sing na masak khangi amaromda mi phaba gi thawong adu bo Jomisip Association na condemn tawbaga loina na Fakiba miyosing khudakta thadoroknaba demand tawkhre Jomisip ki mathakta asigumba ain gi wangmada leiba amasung miyoi bage machat nataba criminal ge thawong chathaba ZCA na yaba ngamloi haiba phongdokpaga loinana condition yaudana khudakta thadokadabani haina demand tawkhre karigumba thadoroktaba taraga de ZCA na tuminna yengduna leiroi amasung mahakpu thadokhananaba mathau taba thawrang khudingmak paikhatkani haire Aroi bada tabiriba pumnamakpu thagachare